International market lupa Crore tara Romgi Oigadaba brown sugar Amadi Kani Phagatpaga Loinana mai Thaduna Manghankhre WMO gi president na phongdorakpagi matung inna Progressive Alliance for Leadership and Empowerment of Mothers Palem Amadi World Maitai Organization WMO gi apunba kangbuna Phagatkiba mayai kaba chinjak sing adu ngasi lamsang lamdeng mairapai bi Amadi masigi akoibada leiriba club singa pulaga mai thadoktuna Manghankhre drug sing adu WMO Palem na aronba pawgli khun khara fangbadagi Mantri Pukri gi akoibada thiba humba ki thabak chathabada tongan ba package Maudrama panda halaga leiramba Kani KG Maudrama pan adu mapalamgi number oiba tata truck amadagi Phagatpagam kivani hairi manipur iramdam kanglaipak maitrabak singlaipa se kainana bane haiduna India sarkar gi makhada lalong makhan makhan sizina duna leiri hariba lalong singsigi marakta aikoina amgi mateng na kuki sing bu khulai oina sizina duna maitai praja amadi manipur thugaina bu hotnari ahanbada adu ani subadana khoi gi narco warfare drug ki lan pham masi tawduna maitai khunai munana ba aduga manipur gi kaino singse tangdu leitana leitana ba hotnari ba aduga family planning tawduna India gi makhada prime minister oirami ba adugumlaba India gi Prime Minister Jingdon Pibira Mamoki Yatandugi Matungina, Maite Sing Angang Masing Amani Dagi and a Poktaba, Asigumbla system by Am Sing Sequena, Gianta than a labor Dagi Salaiduna, Masi de Koigi, Maite Mutdoraba, Mutpagamana Lairaba, Adugumlaba Kunaya Moiri.